Naharolgi Akhannaba Thouramna marupsingbu taramna ukcheri. Ngasigi Akhannaba Thouramda marupsingidamak pujarakli. Ingsok lising ani taraga tarukta pangthokiba Marirak Suba Manipuri Music Album Festival da Best Male Singer Award fangbata natana handakta pangthokiba Triple S Manifa Films Award ta Best Singer Male gi mana fangkraba yamna naha oiriba miyamna thoidok hendokna pamnaraba seisakpa ARBIN SOIBAM ga unaduna wari watai saba unabiriba malem nganba yumnam ARBIN bo han mamakta studio da taram nok cheri tagachari ARBIN yam nungai ngasi matam kuina khoina ARBIN bongtang khoi gi studio da khoi gi talent of the month thoram da unajani ngak pasi yamna kuirabani aduga tongan tongan ba listeners sing na ARBIN ga amtang unaraga wari watai sana birak nabagi khoi da chithi kya rak ibirakhi ba leirabani adubu ngasi gi tanja si fangjabasi khoi gi wari watai se hodok poina ARBIN gi haurakfam aduga ima baba gi ming han boina thambiu agi leifam je sagolban tera lokham lerak aduga aibu pokpa agi babagi mingna SOIBAM bablu amadi duga agi mana SOIBAM ongbi vethoi chilinau de kyano aduga mahi gi thaksina krai foba tambiraba du khangjaning agi chilinau je ahum aina hanne duga nupi ma nupa ma duga ai hujik MSc third semester MU da tawjari ARBIN aikoina yingjaba matamda ARBIN si yam naha oina uri aikoina yam angang amo oina su uri yam innocent oiba face amasu ARBIN gi maithong sida mami tari yamna hena nungai jari badi isagi education qualification se hojik MA third semester tawbiri na takpiri loina loina na on the other hand isai gi career sida su yamna mai pakna hojik se yang launa changsin biri ni hajari ba masimak aikoina yamna nungjaba tangkak ama khakni ARBIN horakpagi struggle ARBIN na matokram na isai gi lamsida changsin birakhiba aduga oja kana kana na lamjing lamtak birakpa kana na inspiration oikiba takpiu tasing makti isai se class 9 na tammaga horpose class ina 7 swaidagi horkimne do maruina inspiration haitaragadi koi ayu pokpa baba je magi influence tagi so anambane ma aina ju pamje isai de dubu aina pamde mane na thoyona pam hai tare akoi bana haije ma je isai yamna pamna horkiba isai je ma masa maksu tamame akoi haiba moja buddha center da aduda laibak thibadagi haigadra khoi khanau da kitang problem lagi bai tare problem nei isai je tawba yadana last hanna yengna leirkhibne aduda aina khara gyan tarpada isai je sakpak ngang khotpada dum mana dum realize torok bai tare sakpa yadau male khole ai sa adu mai torok padagi tasing isai je tamba hodrina da khoi bana jabudagi isai je mana de khoi ahibam ge jabuda chandra da tamakpanina isai je afa ba khara je khoi bana takpi bane ba ingonda mana du masterpiece sing jage amai sim takpi dai yim da sum khoi ba tona tinana dum lei bani na isai je man di bo sibo su je sini khoi bana khar phajana khang mana haidi oja da si tamuramni na pamjana laki bani na phajana khange ba mana sida soi de je adumaina tambari sum isai sum phare isai ten ban sum phajala play khoi bana wakan ama lak pai tare isai je iski set ama namthok biradi na adugi manung de adum akoi leigi dai oja hanba ai hanbo oja haijaba tare oja sanjembam bagim chandra je si manakta khoi bana puraga isai je tamba hon baneba duga si tamingai loina na akoi classical jo ai oja yumnam chandra mon ma makada dum mani mai tama bisal loi pau loisan jare aduga si manung haidi aina isai tamingai manung sidane ene cassette je dum khoi bana di audio cassette oina nambi haidare khoi music oina khoi oja anan chalai mana toraga isai aigi isagi oiba khoi oja bagim chandra na tambiba lebak ning bai sai ma khoi pabung ibo sobo khaide mane iba adu makhak yauraga adai isai taret sina oja ibam buddha chandra na sakpira banga to oina toraga isai cassette macha ma khoi bana macha na khoi audio oina phongbi haidare matam duda ina class 7 ne du matam do adumain toraga na isai je sum mayamna nusibidana khara dum matam duda tabibadi oiki cassette macha ARBIN aikoina su uja hobada haijaba tare yam pikna ARBIN na stage ta perform tawba oja ahibam buddha chandra gi isai sing da ARBIN na perform tawba si uje oja buddha chandra gi isai sing lakching gi mangoina na ARBIN na ngasai haibi khibada isagi oiba laibak ning ba isai makhak oja sanjelman bangkim chandra na compose tawba isai makhak yawi na takpi base masi mate amtang ningsing biragadi khoi gi program si gi hodok poina isai mate amtang thambiradi am nungai ni ARBIN ai saksagi Audu nungdagisu hena kanbi leirangi leinadagisu hena thotpi liriba malangum pukchel tapi ling
ꯐꯪꯗ꯭ꯔꯕ ꯆꯤꯡꯖꯥꯎꯒꯨꯝ ꯊꯧꯅꯥ ꯂꯩꯕꯤ ꯍꯣ ꯄꯂꯦ ꯑꯄꯣꯛꯄꯤ ꯏꯃꯥ ꯍꯣ ꯄꯂꯦ ꯑꯄꯣꯛꯄꯤ ꯏꯃꯥ ꯈꯨꯔꯨꯝꯖꯔꯤ ꯅꯪꯒꯤ ꯅꯈꯨꯌꯥ ꯊꯝꯕꯥꯜꯗ ꯈꯨꯔꯨꯝꯖꯔꯤ ꯅꯪꯒꯤ ꯅꯈꯨꯌꯥ ꯊꯝꯕꯥꯜꯗ ꯏꯁꯩꯒꯤ ꯃꯌꯦꯛꯁꯤꯅꯦ ꯏꯁꯩꯒꯤ ꯁꯨꯔꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯂꯣꯏꯅꯅ ꯑꯥꯔꯕꯤꯟꯒꯤ ꯈꯣꯟꯊꯣꯛꯁꯤꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯑꯥꯔꯕꯤꯟ ꯉꯁꯥꯏ ꯑꯣꯖꯥ ꯕꯨꯙꯆꯟꯗ꯭ꯔꯒꯤ ꯏꯁꯩꯁꯤꯡ ꯕꯕꯥꯅ ꯇꯝꯕꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯥꯔꯕꯤꯟꯅ ꯄꯟꯕꯤꯈꯤ ꯀꯔꯝꯕ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯆꯔꯤ ꯍꯥꯏꯖꯔꯤꯕ ꯏꯁꯩ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯥꯔꯕꯤꯟꯅ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯇꯝꯕꯤꯈꯤꯕ ꯑꯗꯨꯒ ꯀꯦꯁꯦꯠꯁꯤꯗ ꯌꯥꯎꯈꯤꯕꯁꯦ ꯀꯔꯝꯕ ꯏꯁꯩꯁꯤꯡꯅꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯀꯦꯁꯦꯠꯁꯤꯗꯗꯤ ꯏꯁꯩ 8ꯅꯦ ꯌꯥꯎꯈꯤꯕ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯈꯤꯇꯪ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯏꯁꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯐꯥꯔꯁ ꯁꯣꯡ ꯑꯣꯏꯈꯤꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯑꯗꯩꯗꯤ ꯑꯣꯖꯥꯒꯤ ꯂꯛꯅꯔꯨꯀꯦ ꯉꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯗꯩ ꯅꯪ ꯗꯦꯛꯄ ꯁꯛꯇꯝꯅꯤ ꯑꯗꯩꯗꯤ ꯂꯥꯏꯁꯣꯜ ꯏꯁꯩꯗ ꯂꯥꯛꯈꯤꯅꯤ ꯂꯥꯛꯈꯤꯅꯤ ꯅꯪꯒꯤ ꯁ꯭ꯌꯥꯝꯗꯣ ꯍꯦꯔꯥꯏꯅ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯐꯝꯈꯤ ꯂꯧꯅꯝꯕꯤ ꯅꯪꯒꯤ ꯆꯦꯡꯂꯧꯕꯨ ꯇꯥꯕꯤꯈꯤꯗꯦ ꯑꯩꯒꯤ ꯋꯥꯅ 8 ꯁꯤꯈꯛꯁꯦ ꯑꯗꯣ ꯏꯁꯩ 8ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯥꯔꯕꯤꯟꯅ ꯌꯥꯝꯅ ꯇꯣꯏꯅ ꯄꯔꯐꯣꯔꯝ ꯇꯧꯈꯤꯕꯁꯤ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯔꯕꯤꯟ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯃꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯗꯁꯨ ꯀꯥꯎꯉꯝꯗꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯤꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯥꯔꯕꯤꯟꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯉꯁꯤ ꯑꯣꯖꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯗꯨꯒ ꯇꯥꯕꯨꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯏꯁꯩꯁꯤꯕꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯄꯥꯁ ꯑꯣꯟ ꯇꯧꯕ ꯑꯣꯏꯅ ꯑꯥꯔꯕꯤꯟꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯥꯔꯕꯤꯟ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯆꯠꯂꯨꯅꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯝꯌꯥꯗ ꯅꯤꯡꯁꯤꯡꯃꯃꯤ ꯇꯥꯗꯕ ꯂꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯑꯥꯔꯕꯤꯟ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯥꯔꯕꯤꯟ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯟꯖꯦꯟꯕꯝ ꯕꯪꯀꯤꯝ ꯆꯟꯗ꯭ꯔꯗ ꯇꯝꯃꯛꯄ ꯂꯣꯏꯅꯅ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤ ꯕꯤꯁꯥꯔꯠ ꯐꯥꯎꯕ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯇꯥꯡꯀꯛꯁꯤꯡ ꯇꯥꯛꯄꯤꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯤꯡ ꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛꯁꯦ ꯑꯥꯔꯕꯤꯟꯅ ꯄ꯭ꯂꯦꯕꯦꯛ ꯇꯧꯕꯤꯈꯤꯕ ꯏꯁꯩꯁꯤꯗ ꯀꯔꯝꯕ ꯏꯁꯩꯗꯒꯤꯅꯣ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯈꯤꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤꯕꯁꯦ ꯃꯥꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩꯒꯤ ꯌꯥꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯁꯇꯔ ꯇꯣꯅꯤ ꯑꯍꯤꯕꯝ ꯃꯍꯥꯛꯅ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯂꯧꯕꯤꯈꯤ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯍꯥꯟꯕꯒꯤꯗ ꯗꯥꯇꯣꯅꯤꯗ ꯏꯁꯩ ꯑꯅꯤꯈꯛ ꯅꯝꯕꯒꯤ ꯆꯠꯄꯅꯦꯕ ꯑꯣꯗꯤꯑꯣ ꯑꯣꯏꯅ ꯑꯦꯜꯕꯝ ꯇꯧꯒꯦꯅ ꯅꯝꯃꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯈꯔ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯩꯔꯤꯉꯩꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤꯜꯝꯁꯦ ꯑꯩꯈꯣꯏ ꯆꯦ ꯁꯪꯒꯤꯇꯥꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯒ ꯀꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤꯕꯅꯦ ꯁꯤ ꯐꯤꯜꯝꯁꯦ ꯑꯗꯨ ꯁꯤꯗ ꯁꯛꯄꯒꯤ ꯆꯥꯟꯁꯁꯦ ꯑꯩꯈꯣꯏ ꯗꯥꯇꯣꯅꯤꯅ ꯑꯍꯥꯟꯕꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯍꯥꯟꯕꯗꯗꯤ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯗꯥꯇꯣꯅꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦꯅ ꯀꯧꯕꯤꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯅꯨꯄꯥ ꯏꯄꯥꯁꯤꯗ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄꯁꯨ ꯄꯣꯛꯑꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯆꯦ ꯄꯨꯁꯄꯥꯅꯤꯒꯁꯨꯅꯤ ꯁꯛꯇꯣꯏꯁꯦ ꯍꯥꯏꯗꯤ ꯑꯩ ꯑꯍꯥꯟꯕꯗ ꯈꯛꯇꯪꯗꯤ ꯄꯥꯈꯠꯄ ꯄꯣꯛꯑꯦ ꯑꯗꯣ ꯗꯥꯇꯣꯅꯤꯅ ꯌꯥꯅꯤ ꯅꯪꯒꯤ ꯕꯦꯁ ꯑꯗꯨꯝ ꯁꯛꯑꯝꯃꯣ ꯅꯪ ꯐꯖꯅ ꯇꯧꯔꯣꯅ ꯑꯩꯁꯦ ꯁꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯛꯑꯝꯕꯅꯦꯕ ꯏꯁꯇꯨꯗꯤꯑꯣ ꯑꯗꯨꯗ ꯗꯥꯇꯣꯅꯤꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯤꯔꯦꯛꯇꯔ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯕꯗ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯥ ꯍꯣꯃꯦꯟ ꯑꯗꯒꯤꯗꯤ ꯆꯦ ꯁꯪꯒꯤꯇꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯒꯤ ꯐꯤꯜꯝꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯃꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯆꯥꯟꯁꯁꯦ ꯐꯪꯉꯒ ꯏꯁꯩꯗꯨꯗ ꯌꯥꯎꯈꯤꯕ ꯏꯁꯩ ꯗꯨꯋꯦꯠ ꯉꯥꯛꯇꯅꯦ 2 ꯑꯗꯨꯒ ꯒ꯭ꯔꯨꯞ ꯁꯣꯡ ꯑꯃꯒ ꯑꯗꯨꯒꯤ ꯁꯛꯄꯒꯤ ꯆꯥꯟꯁꯁꯦ ꯐꯪꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯔꯨꯑꯣꯏꯅ ꯑꯥꯔꯕꯤꯟ ꯃꯌꯥꯝꯅ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯐꯤꯜꯝꯁꯤꯃꯛꯀꯤ ꯇꯥꯏꯇꯜ ꯁꯣꯡꯁꯦ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯈꯟꯅꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯈꯛ ꯑꯣꯏꯔꯤꯕꯅꯤ ꯑꯥꯔꯕꯤꯟ ꯑꯗꯨꯅ ꯏꯁꯩꯁꯤ ꯍꯣꯏ ꯗꯨꯋꯦꯠꯄꯨꯗꯤ ꯗꯨꯋꯦꯠꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯄꯥꯔꯠꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯥꯔꯕꯤꯟꯅ ꯁꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ 이까이 피지 마름다 마이통도 롯라누 로나 뚜민 잉라누 타모이 시나로 농담바나 셈람바
ꯅꯨꯡꯁꯤꯒꯤ ꯈꯨꯗꯣꯜꯅꯤ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯅꯤ ꯂꯥꯞꯊꯣꯛꯅꯕ ꯉꯝꯂꯔꯣꯏ ꯊꯃꯣꯏ ꯄꯥꯎꯈꯣꯡ ꯆꯠꯂꯅꯨ ꯀꯦꯀꯨꯗꯤ ꯂꯣꯠꯂꯅꯨ ꯆꯤꯟꯕꯥꯜꯗ ꯄꯜꯂꯅꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯍꯧꯔꯣ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯑꯥꯔꯕꯤꯟ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯂꯤꯁꯅꯔꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯑꯗꯨꯝ ꯈꯟꯅꯔꯛꯄ ꯏꯁꯩ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯥꯔꯕꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯔꯕꯤꯟꯅ ꯄ꯭ꯂꯦꯕꯦꯛ ꯇꯧꯕꯤꯈꯤꯕ ꯐꯤल्मꯁꯦ ꯃꯁꯤꯡ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯏꯁꯩ ꯑꯣꯏꯅ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕꯗꯨꯁꯨ ꯏꯁꯩ ꯑꯣꯏꯅ ꯐꯤल्मꯁꯦ ꯔꯤꯂꯤꯁ ꯇꯧꯈꯤꯕꯒ ꯑꯗꯨꯒ ꯇꯧꯗ꯭ꯔꯤꯕꯒ ꯑꯗꯨꯝ ꯄꯨꯂꯞ ꯄꯥꯖꯔꯛꯑꯒꯦ ꯍꯣꯏ ꯐꯤल्मꯁꯦ ꯑꯦꯔꯥꯎꯟ 20 ꯃꯨꯛꯇꯤ ꯁꯨꯔꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯇꯦꯟꯕ ꯃꯇꯝꯗꯅꯤ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦꯁꯦ ꯑꯩꯅ ꯈꯟꯖꯕꯗ 2014-15 ꯁ꯭ꯋꯥꯏꯒꯤ ꯐꯤल्म ꯑꯣꯏꯒꯅꯤꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 2017ꯒꯤ ꯍꯧꯔꯛꯄ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯣꯜꯃꯣꯁ 20 ꯐꯤल्म्स ꯍꯦꯟꯅ ꯄ꯭ꯂꯦꯕꯦꯛ ꯇꯧꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯛꯁꯨ ꯏꯠꯁ ꯑ ꯚꯦꯔꯤ ꯕꯤग ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯖꯅꯤꯡꯉꯤ ꯑꯥꯔꯕꯤꯟ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯀꯔꯝꯕ ꯐꯤल्मꯁꯤꯡꯅꯣ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯏꯁꯩꯁꯤꯡꯅ ꯀꯔꯝꯕ ꯌꯥꯎꯔꯤ ꯐꯤल्ꯃꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦꯒꯤ ꯃꯇꯨꯡꯗ ꯂꯥꯟꯐꯝꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯗꯨ ꯁꯤꯁꯨ ꯗꯥꯇꯣꯅꯤꯅ ꯇꯧꯕꯅꯦ ꯃ꯭ꯌꯨꯖꯤꯛꯇꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯇꯣꯝꯊꯤꯟꯁꯤꯗ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕꯒꯤꯗ ꯅꯨꯡꯁꯤ ꯄꯩꯖꯩ 2 ꯃꯣꯏ ꯏꯌꯥꯝꯕ ꯕꯤꯁꯣ ꯆꯅꯝꯕꯝ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕ ꯐꯤल्म ꯑꯁꯤ ꯊꯥꯖꯅꯠꯇꯦ ꯍꯥꯏꯅ ꯗꯨꯋꯦꯠꯁꯤꯁꯨ ꯆꯦ ꯄꯨꯁꯄꯥꯅꯤꯒ ꯇꯧꯈꯤꯕꯅꯤ ꯍꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯥꯔꯕꯤꯟ ꯍꯧꯖꯤꯛꯀꯤ ꯊꯥꯖꯅꯠꯇꯦ ꯑꯇꯤꯌꯥꯒꯤ ꯀꯥꯏꯅ ꯍꯥꯏꯕ ꯏꯁꯩꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯆꯦꯅꯦꯜꯁꯤꯡ ꯂꯣꯏꯅꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯩ ꯌꯥꯝꯅ ꯇꯣꯏꯅ ꯃꯌꯥꯝꯅ ꯚ꯭ꯌꯨ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯑꯃꯈꯛ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯁꯨ ꯃꯇꯦꯡꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯃꯨ ꯑꯥꯔꯕꯤꯟ ꯂꯥꯛꯏꯉꯩꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁꯤꯡꯗ ꯇꯥꯍꯟꯖꯒꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯤꯡꯈꯥꯏꯔꯄꯜ ꯅꯨꯡꯁꯤꯕꯒꯤ ꯄꯥꯊꯣꯛꯈ꯭ꯔꯦ ꯊꯃꯣꯏ ꯅꯨꯡꯗꯒꯤ ꯊꯋꯥꯏꯁꯦ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯋꯥꯏꯁꯦ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯊꯥꯖꯅꯠꯇꯦ ꯑꯇꯤꯌꯥꯒꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯈ꯭ꯔꯕꯁꯨ ꯊꯥꯕꯜꯁꯤꯅ ꯃꯨꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯉꯥꯜꯗꯤ ꯁꯝꯈꯤꯔꯣꯏ ꯊꯥꯖꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯔꯕꯤꯟ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯅ ꯁꯪꯁꯪꯅ ꯃꯤꯠꯁꯤꯗ ꯒꯣꯀꯨꯜꯒ ꯐꯤल्मꯒꯤ ꯁꯤꯟꯁꯤꯡꯁꯤꯗ ꯑꯦꯛ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩꯈꯣꯏ ꯃꯤꯠꯃꯥꯡꯁꯤꯗ ꯎꯕ ꯉꯝꯃꯤ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯑꯥꯔꯕꯤꯟ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ SSS ꯃꯅꯤꯐꯥ ꯐꯤल्ꯝꯁ ꯑꯦꯋꯥꯔꯗꯇ ꯑꯥꯔꯕꯤꯟꯅ ꯕꯦꯁ ꯁꯤꯡꯒꯔ ꯃꯦꯜꯒꯤ ꯑꯦꯋꯥꯔꯗꯁꯦ ꯑꯩꯈꯣꯏ ꯐꯪꯕꯤꯈꯤꯕ ꯑꯩꯈꯣꯏ ꯎꯖꯍꯧꯋꯤ ꯀꯔꯝꯕ ꯐꯤल्मꯒꯤ ꯀꯔꯝꯕ ꯏꯁꯩꯗ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯅꯣ ꯑꯗꯨꯒ ꯅꯣꯃꯤꯅꯦꯁꯟꯗ ꯀꯅꯥ ꯆꯪꯕꯤꯕ ꯑꯗꯨꯒ ꯀꯅꯥꯅ ꯀꯝꯄꯣꯖ ꯇꯧꯕ ꯏꯁꯩꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯐꯤल्म ꯑꯗꯨꯒꯤ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇꯅ ꯇꯥꯏꯇꯜ ꯁꯣꯡ ꯄꯤꯔꯛꯈꯤꯕ ꯏꯁꯩꯁꯤꯅꯤ ꯏꯁꯩꯁꯤ ꯑꯩ ꯀꯀꯥ ꯖꯤꯇꯦꯟ ꯈꯥꯏꯗꯦꯞ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖ ꯇꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯐꯤल्ꯃꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯑꯩꯒꯤ ꯀꯥ ꯏꯄꯨ ꯃꯥꯅ ꯂꯤꯔꯤꯛꯁ ꯇꯧꯕꯤꯕ ꯏꯁꯩꯅꯤ ꯕꯦꯁ ꯁꯤꯡꯒꯔ ꯃꯦꯜꯒꯤ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕ ꯏꯁꯩꯅꯤꯅ ꯃꯁꯤ ꯃꯇꯦꯛ ꯑꯃ ꯇꯥꯍꯜꯍꯧꯗ꯭ꯔꯒꯗꯤ ꯂꯤꯁꯅꯔꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯏ ꯑꯩ ꯈꯪꯅꯤꯡꯉꯝꯒꯅꯤ ꯁꯣꯏꯗꯅ ꯀꯔꯝꯕ ꯏꯁꯩꯗ ꯇꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯛꯁꯨ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯇꯪ ꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯕꯤꯔꯝꯃꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯔꯦ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯍꯣ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯔꯦ ꯑꯣꯏꯔꯤꯕ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯌꯥꯝ ꯐꯖꯩ
ARBIN ngasi fawda sakpirakhiba film isai singdagi hoji hariba award fangbiriba isai se masiga gi khetnaba se composition wise oiro mayek ta oiro kari kari difference adi film award ama fangai si masi kari da oiramgani kaina khanbiba lai isai gi composition da khetnaba laibra kamai tawi aina khanjabada isai chi composition je bot hal namsung angang puna taba yaba gi category da laibra aina khanje duga mayek sisu enjoy to minaba yaba mayek ne haitare hal jongang so duga composition ji kitang classic oina tobirakpa hoi dumang na so dum isai se mayam nuksibina select tobirakpa ne habagi thajabse leje hoi film gi paring da chatharakpa matamda dumak chusanaba isai ma soidin oiramgani haina thaje ARBIN ngasi fawda ARBIN gi isagi oina release tawkhiba audio album oiro video ga punna tawkhiba oiragasu karam garamba mayamna tanakhiba pamna tanakhiba album sing panbiu album gi oina di album se hum mari mukti tawjakre duga tasengna तौरकदबसु खरबुदि लेजरी अदो मैमना खरसुम खंगबि के बदाई अनोबो होनोंग दंबा नंगबु थादोक्तुना हैना टाइटल पिजकिबा मा अदुगा तथकपि नंगी अदुगा नंगबु थादोक्तुना हाइसिदि ओइ फोर्थ मणिपुर म्यूजिक फेस्टिवल के सिदा बेस्ट सिंगर की मना पिबि रके बेसै ने ओजा सेटजित पिके मा की लिरिक्स मखादा कोई एग्याम तेनाउ एसटी ना कंपोज तो विकी बेसै ने सिमदि फिल्म की अवार्ड सु लाइग्रे ARBIN अदुगा हारिबा फोर्थ मणिपुर म्यूजिक एल्बम फेस्टिवल सिदा मना फंगबिरखिबा नंगबु थादोक्तुना हारि बेसै से कोई उजरे वीडियो मक्सु उजरे यामना फजबा मयामदगी डिफरेंट ओइबा कंपोजिशन अदुगा इसै सकपगी मोंग सिसु कितंग डिफरेंट ओइना उइ मसिगी कमाइना कंपोज तौखिबगी मोंग रिकॉर्ड तौखिबदा कितंग मेमोरेबल ओइबा मोमेंट सिंग लेरगा सु शेयर तौबिउ सिगी सै जी ओइना दि आई याम तेनाउ महागना फोन तौरे सै सुमाइना सुरम लेरे ARBIN कितंग जो फोक बेस तौनी म्यूजिक से सुमाइ सुमाइ तौवे खोले हाबदा आम कितंग ताना जेन तौरगा आम सुदो थारे कोई WhatsApp जिसे तौने WhatsApp ता थारे दुगा आइपेड आई येंग सुदो आइंगोंदा पामजाबा ओइरेबा अदु कितंग अदुगा ससक्सै दादा कितंग स्टूडियो ला पुला मतुंगदा सेमदोक मिनारगा अदुमाइना रेकॉर्ड तौगिमने अदुगा कोई लिरिक्स ओइबा कोई ओजाबी के मानजु याम केनो तव यावना केनो तौबि आइ तारे रेकॉर्ड मसामुक दुम यावना कोई पुन्ना दुम होय माइ पाकना तौबे पुन्ना तानारा कांदा फजगदबा मोंगमदा पुथोकी बै सैनी मदुमकनसु हजिकी फेस्टिवल सिदा माइ पाक फंगमखिबनी हाइबगी थाजबदसु लेजे इसै सिमकसु मते अमतंग ARBIN खुदोल तंबिरमगदि याम नुवाइनी तौजाकी नुंसीना तौबु लोन यिंगदुना पेंजाखि ऐगी अंगाउबा थमोइना नंबु थादोक्तुना चटलरोयना ऐना नंबु काउ ngamloi nungsibiyo oi jagi nangse punsi simagi oi jagi nangse punsi simagi lengdraba aigi nungsiba lengdraba aigi nungsiba nangbu थादोक्तुना चटलरोयना यामना इंगना याम फजबा कंपोजिशन नि ARBIN याम नुंगाई इसै सिमकता बेस्ट सिंगर अवार्ड फंगक पसिमकता कसु थुदोंना ngakningai ओइदब्रा हाइना खली दुगा तथक पिनंगी मिसना अनिना का हारिबे इसै सिसु ऑल इंडिया रेडियो न होजि होजिमक ngaiko takisi na chingba thoram singda sandokchariba mayamna yamna pamna tanariba isai ni aduga ARBIN ngasai panbikhiba honongdamba hariba isai simadi hojik ahal angang khaktana adumak chinda ngangnariba isai ni ARBIN isai simadi kitang style antara ani punna khudol tambiramu थेमजिन बिनाबा लैत्रबा थमोय असिना कयारक तेंथाखिगनि नंगीदमता करिगी अदुक थमोय कल्लिबा नंगीदमक लेपचखिबा अइंगोंदा करिगी अदुक थमोय कल्लिबा नंगीदमक खंजखिबा अइंगोंदा हो नो
ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯇꯝꯒꯤ ꯁꯥꯐꯨꯅ ꯍꯨꯝꯈ꯭ꯔꯕ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯀꯅꯥꯗ ꯇꯥꯏꯅꯔꯨꯒꯅꯤ ꯋꯥꯀꯠꯐꯝ ꯂꯩꯇ꯭ꯔꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤꯅꯕꯨ ꯌꯥꯏꯐꯒꯅꯤ ꯈꯜꯂꯕ ꯆꯠꯈꯔꯣ ꯂꯥꯞꯅ ꯅꯤꯡꯖꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯣ ꯅꯣꯡꯗꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯥꯔꯕꯤꯟ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯥꯔꯕꯤꯟ ꯉꯁꯥꯏ ꯑꯥꯔꯕꯤꯟꯅ ꯊꯝꯕꯤꯕꯗ ꯑꯥꯔꯕꯤꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯟꯁꯤꯗ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯂꯝꯖꯤꯡꯕꯤꯔꯛꯈꯤꯕꯁꯤ ꯑꯥꯔꯕꯤꯟꯒꯤ ꯑꯄꯣꯛꯄ ꯕꯕꯥꯁꯤꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯑꯥꯔꯕꯤꯟꯅ ꯊꯝꯕꯤꯈꯤ ꯕꯕꯥꯅ ꯌꯥꯝꯅ ꯏꯁꯩꯗ ꯄꯥꯝꯖꯅ ꯆꯪꯁꯤꯟꯕꯤꯔꯝꯂꯒꯁꯨ ꯈꯅꯥꯎꯗ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯏꯁꯩꯗ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗꯕꯗꯨ ꯉꯁꯤꯃꯛ ꯑꯥꯔꯕꯤꯟꯅ ꯕꯕꯥꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯪꯐꯥꯎꯅꯍꯟꯕꯒꯤ ꯇꯥꯟꯖꯥꯁꯤ ꯌꯧꯔꯛꯄꯗ ꯕꯕꯥꯅ ꯀꯔꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅ ꯕꯕꯥꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯃꯥꯅꯦ ꯑꯩꯅꯁꯨ ꯑꯩꯒꯤ ꯕꯕꯥꯅ ꯄꯥꯝꯃꯤꯕꯁꯦ ꯐꯖꯅ ꯃꯇꯣꯂꯣꯝꯅ ꯇꯧꯒꯦꯅ ꯅꯤꯡꯖꯔꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤꯗꯤ ꯖꯁ ꯕꯤꯒꯤꯅꯤꯡ ꯍꯧꯔꯛꯄꯗꯗꯤ ꯉꯥꯏꯔꯤ ꯑꯗꯣ ꯔꯤꯑꯦꯛꯁꯟꯗꯤ ꯌꯥꯝ ꯃꯉꯣꯟꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯎꯕ ꯐꯪꯉꯦ ꯕꯥꯒ ꯑꯗꯨꯝ ꯄꯨꯜꯂꯤꯕ ꯃꯇꯧꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯥꯔꯕꯤꯟꯒꯤ ꯕꯕꯥꯗ ꯑꯥꯔꯕꯤꯟꯅ ꯐꯣꯡꯗꯣꯛꯅꯤꯡꯕ ꯋꯥꯐꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯍꯥꯏꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯦꯂꯦꯟ ꯑꯣꯐ ꯗ ꯃꯟꯊꯀꯤ ꯇꯥꯡꯀꯛꯁꯤ ꯍꯥꯏꯕꯗꯤ ꯑꯥꯔꯕꯤꯟꯁꯤ ꯍꯥꯟꯅ ꯑꯥꯔꯕꯤꯟꯒꯤ ꯕꯕꯥꯅ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯥꯔꯕꯤꯟꯅ ꯉꯁꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯈꯔ ꯑꯥꯔꯕꯤꯟꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯔꯛꯄ ꯑꯥꯔꯕꯤꯟꯒꯤ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯕꯕꯥꯗ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯕ ꯑꯗꯨꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯌꯨ ꯃꯥꯅꯦ ꯃꯔꯨ ꯑꯣꯏꯅꯗꯤ ꯑꯩ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯑꯩꯅ ꯏꯐ ꯃꯌꯥꯝꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯅ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯊꯣꯏꯗꯣꯛꯅ ꯑꯣꯏꯈꯤꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛ ꯁꯦꯟꯅꯔꯤꯕ ꯂꯩꯔꯤꯕꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯅꯦꯆꯔꯁꯦ ꯁꯤꯁꯤ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯝ ꯑꯦꯟ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯑꯩꯒꯤ ꯕꯕꯥꯗ ꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯥꯔꯕꯤꯟ ꯉꯁꯤꯃꯛ ꯕꯕꯥꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯉꯁꯤꯃꯛ ꯎꯠꯄꯤꯔꯤꯕ ꯏꯟꯀꯔꯦꯖꯃꯦꯟ ꯁꯄꯣꯔꯠꯇꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯖꯒꯦ ꯍꯥꯏꯕꯅꯤ ꯕꯕꯥꯗ ꯑꯥꯔꯕꯤꯟꯅ ꯊꯝꯕꯤꯔꯤꯁꯤ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯕꯕꯥꯅ ꯇꯥꯔꯒꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯥꯔꯕꯤꯟ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯅꯥꯊꯩꯖꯔꯒ ꯑꯥꯔꯕꯤꯟ ꯉꯁꯤ ꯐꯥꯎꯕꯗ ꯑꯥꯔꯕꯤꯟ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯇꯣꯉꯥꯟꯕ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯖꯕ ꯃꯇꯝꯗ ꯑꯥꯔꯕꯤꯟ ꯑꯗꯨꯃꯛ ꯌꯥꯎꯔꯝꯕ ꯑꯩꯈꯣꯏ ꯊꯦꯡꯅꯖꯈꯤ ꯑꯗꯣ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯔꯣ ꯏꯟꯇꯔ ꯀꯣꯂꯦꯖꯦꯠ ꯑꯣꯏꯔꯣ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯕꯤꯔꯨꯕ ꯂꯩꯔꯦ ꯏꯟꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯏꯟꯇꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯦ ꯁꯤꯁꯨ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯒꯤꯅꯦ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯦꯗꯝ ꯕꯤꯂꯥꯁꯤꯅꯤ ꯃꯥꯅ ꯑꯅꯝꯕ ꯃꯥꯏ ꯊꯣꯏꯆꯤꯟꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯝꯕꯁꯨ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯩꯅꯣꯁꯦ ꯈꯪꯈꯤꯕꯅꯦ ꯑꯗꯩ ꯃꯊꯪ ꯂꯥꯛꯈꯤꯕꯅꯦ ꯌꯨꯠ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯀꯣꯂꯦꯖꯀꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ MUꯅ ꯁꯦꯂꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯁ ꯖꯣꯟꯒꯤ ꯑꯣꯏꯅ ꯆꯠꯄꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ MU ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯆꯠꯄꯁꯦ ꯁꯤꯃ ꯑꯩꯅ ꯂꯧꯖꯔꯛꯈꯤꯕ ꯀꯩꯅꯣ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯔꯥꯟꯆꯤꯗ ꯇꯥꯈꯤ ꯔꯥꯟꯆꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯁ ꯖꯣꯟꯒꯤ ꯑꯣꯏꯅ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯠ ꯚꯣꯀꯦꯜ ꯍꯥꯏꯔꯤꯕ ꯏꯚꯦꯟꯁꯦ ꯀꯦꯇꯦꯒꯣꯔꯤꯁꯦ ꯁꯤꯗ ꯐꯥꯔꯁ ꯄꯣꯖꯤꯁꯟ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯈꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯏꯁꯩ ꯂꯥꯏꯠ ꯚꯣꯀꯦꯜꯁꯤꯗ ꯒꯖꯜ ꯍꯥꯏꯗꯤ ꯍꯤꯟꯗꯤ ꯒꯖꯜꯅ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯇꯝꯖꯔꯤꯕ ꯑꯩꯒꯤ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯔꯃ ꯗꯣꯛꯇꯔ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯔꯃ ꯃꯍꯥꯛꯅ ꯀꯣꯝꯄꯣꯁ ꯇꯧꯕꯤꯕ ꯍꯤꯟꯗꯤ ꯒꯖꯜ ꯑꯃꯈꯛ ꯑꯩꯅ ꯃꯇꯝꯗꯨꯗꯁꯛꯈꯤ ꯑꯗꯨꯒꯤ ꯍꯤꯟꯗꯤ ꯒꯖꯜꯗꯨꯗ ꯁꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯣꯏ ꯖꯁꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯤꯟꯗꯤꯁꯦ ꯌꯥꯝ ꯀꯟꯅ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ 15 daysꯃꯨꯛ ꯑꯣꯖꯥꯅ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯕꯤ ꯑꯩꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯅꯥꯎꯟꯁꯤꯌꯦꯁꯟ ꯍꯤꯟꯗꯤꯒꯤ ꯑꯗꯨꯒ ꯑꯥꯔꯊꯁꯨ ꯐꯖꯅ ꯇꯥꯛꯄꯤꯔ ꯃꯇꯨꯡꯗ ꯑꯩꯅ
competition se yaw chat pane ba mai tor na lai pho badagi just मैम दुना सु यामना पेन बा याम थागत फोंदो पिरे आर्बिन पानबी खिबदा हुजी हुजिक से ओजा विद्यापति की मखादा तंबीरी हाइबदु मदे खै खंगजरे अदो अतोप ओजा कना कना हुजी हुजी लोइना बिबा अदुगा करम करम बा क्लासिंग लौथबिरी बा हाइबदु की वना आई वॉइस कल्चर जे आई ओजा जितेन एन जितेन कोई रिपोर्ट ले काई की माना वॉइस कल्चर की क्लास से तापी है तारे दुगा अते अते मैम गजल अदगी एनी फॉर्म म्यूजिक आई हिंदुस्तानी क्लासिकल सिदा लेरिबा म्यूजिक की फॉर्म मैम जिगी एनालाइज से खोई ओजा विद्यापति ना तोगी मरुइना मेन होइना ओजा विद्यापति हाइबसिमक्सु मणिपुर की दमक्तदी इसेगी लमसिदा यामना कुमांग तोसिना चंगसिलबा मसामक म्यूजिक ते डॉक्टरेट फंगबा दुगुम ओजा अमखकनी थोइदो हिंदोंना आर्बिन ना ओजा सिगा लोइनबा फंगबसिमक्सु यामना चौवा एडवांटेज अमा आर्बिन की दमक्तदी ओरमगदरा हाइना खली दो आर्बिन ओजाना ngasi फावदा तंबिखिबा इसेसिंग हाइजबा तारे नत्रगना ओजाना कंपोज तौबिखिबा इसेसिंग मरक्तगी आर्बिन नामतंग लखत पिरगा ओजाबु निंसिंग बोयना कुदो तंबिरगा याम नुवाइ त इकुइ कुइ जना ओजाना गजल अमा पानबे मणिपुरी गजल हाइबा तारे रोमांटिक सॉन्ग आइगी ककाई बो चबो खाइदे मग मेकता ओजाना इकुइ कुइ जना तंबिबम ले हैपे गुलाब नते शादलीबा लैकोलदा तनिगना खांगलीबी तंगांगबी नंगी चिनबालनी कनाबु ngairiba nadom tumin na chikpada pothadraba thamoira nungsirubagi ho gulab nate shadliba laikolda tanikna khanglibi tangangbi nangi chinbalni mai thongda tariba amuba samla haigat kani haiba ka kramale mai thongda tariba amuba samla haigat kani haiba ka kramale momon tanok lamba mai thong thajado momon tanok lamba mai thong thajado kuchole ngasi nungsigi chainada piroina re ho gulab nate satliba laikolda tanikna khanglibi tangangbi nangi chinbalni यामना क्लासिक ओइबा कंपोजिशन ने हाइजेनिंग आर्बिन याम नुंगाई आर्बिन मतम सिसु लेसिलक्ट्रे मणिपुर की इनखलगिबा मही मसिंग तमलिबा नहारोल सिंह हाइजेबा तारे महिरोइ सिंगदा करी करी मैसेज सिंग थंबिनिंगी करी करी पाउजल पिबिनिंगी एना क्वाइ मेन ओइना मरोइना पिजनिंग बदी सिदा कोइदा याम एंटी ओरिजो जिक पोचे कोइ निशा हाइजेबा तारे सिदे कोइदा याम एंटी पोनिना सिमदी यारिगै तौबिदबा लाथो लैबा सिदे हाइजेनिंग अदुगा मरोइना क्वाइ मरो ओइजे अखोइना मे बाइदे इगो जे नापल सिने इगो दि श्योर लाक्ति लाकनी अइना माइ पालंगे चखली माइ पालकदिङै अदगि चखलै मतिक अदुम इगो सिदि लाकनी बा सिदि मियोबदा लाक्तबा अदुम लाकनी मियोबदा दुबु सी से कंट्रोल तौरगा चपाइ तारे मफम मदम येगा समाइ चलगदि हेना क्याम माइ पाकपा अदगि मीना सिथानबो ओइरनि हैना आई मोट पिजरि मैम याम नुंगाइजे आर्बिन ngasi आर्बिन ना चिल्लबा मतम क्या काइथोकपिरगा खोगी स्टूडियो द लेंगबिरक्तना ngasi टैलेंट ऑफ द मंथ थौरम असिबु मपुंग फान बिबगी दमक आर्बिन बो हनन थागेचरी ngasi ge Akhannaba thoram da Manipur gi saknai raba saisakpa ARBIN SOIBAM ga unaduna wari batai saba tabikhre unabikhiba malem ganba yumnam thauram asiga loinana ngasi gi damakta di Naharolgi Akhannaba thoram matang asida loisinjari thauram tabiriba pumnamakpu amuka hanna khurumjari aigi thamoy atiyagi nangi thawaini aigi senglaba